हदर इसिंग इसाव अहुम थोई अखोगी टेक्निकली अखोगी इंजीनियर सिंगी अखोगी ब्यूरोक्रेट सिंगी अखोगी पॉलिटिशियन सिंगी यामना सेल्फिश होइबा only contract oriented होइबा mindset vision यावदब कया तौरमबदगी इसिंग जाव थोन दबसुनते wetland day कोइस द सुपांग थोई ngasiगी मफम जे खनबगी मरम लिसांग हिदेन सिदा तौबगी मरम अगी मरुप साम अरे ऑनरेबल मिनिस्टर अरे कोई गवर्नमेंट की मयाम खनरकांदा द लिसांग हिदेन की इंपोर्टेंस लिसांग हिदेन अमदि मणिपुर पुवारी द लेनबा मदुगी वारी मदुदु सुम काउखिदोरे मदुना मसिदैदा कोई फंक्शन जिस तौरगा लिसांग हिदेन की पुवारी ग लेनबा मरी अदुगा मसिगी इंपोर्टेंस अदु मसिबु करम मोन कमाइना सेमकत प यागे हेबो वकल खनरकान कोई सिदा पांगथोक सबनी द अतेन मतम सिदा आई मरुप साम की प्रजा पुनमक ऑर्गेनाइज तौबीरगा आइदि ngasai lakpa kada maningi ai kana choki ahangba jinge onko loksalo hoi presanga kapa mi tindi haigide na khairum aduga di mi the full the lai pro ko kormjari ai se khara environment bunungsi jaba uwa sokpa yadaba turen pat phunbada yamna lanai dong sawa mi mane ekta adu mayam ningsin gerumgani 2004 aina vote karak kosi 2002 da karak kone koi syami bani se DRPP da 2002 da tawmenabere da samna laibak theore aduga aina karakana 2004 da ai mate khara forest and environment gi minister mate ka mor maina pollution control board ki chairman oi bingai chairman du down sizing matung galak down sizing to ne de mate amor madai da nambul se kogi plastic adai gi lairik hai ba mayam sen bai ba mayam du gi langtharak podu da nambul si maring chatpa mayam du ne ta full laga lei आई फोटो ले आई कनो ले नो जिफा फोटो ले दिनो मदो आइना कुम्मगा नंबुल से सेंगबा होने 2004 सोंलिंग मन गिदना मदगी दि नंबुल से ngasi ओइदि फिल्म से मदai दा प्रोजेक्ट अम सेमे अदो गोसिन नासिन हंदा क लोइने इशोरना नंग मसि लोइसन दे यादे गायना सीएम ओइ सो गायना ओहेला बुसुमा थांगा बनेना मसिगी टारगेट अम होरे आइना मददै दा सेंगबा होबदुना ngasi di इम्फाल मनुंगी बाजार मनुंगी फत्तबा मयाम टॉयलेट तगी साखुम दगी करी दगी खोलको मयाम ngasi नंबुल तुरेन दा ताहंद्रे कोइ पाइप ता पूरा का ngasai koi ai no samna hai ma gi moksang gi du da yore adu gi jik anuk disil tor ka da turien na tahan bagi mauta agriculture gi purpose hoina se na ga similar nambul clear torpa imphal manung ama khatang hai ba turien ne ba se mi gi dana kayam gyam phajana thammi ba koi sidana na ma da samja gi bane hujiki mayam gi mateng dagi amora kai su panang nan thadre अदुबो ngarang su कार da ma ui car si phajana nana thaurai aduga magi maning do haido ga madu dagi magi back to da magi mayum dagi porako phatma mayam do thalau singdaraga soro ki nakan du da jor haido adu ai mo da facebook ka hairege pabung asi phabiyo aduga phai lobiyo na facebook ni means mi na bhat ta gadi upai de le konte adu ai khoi bhat ta ba ta ngai angang sing da sidai da magi painting da hai ba kan da Save forest di hai ba dum u yang thalaga popi thabri lepir save water body di hai ba khopsal laga lam khopsal laga sajin bari lepir tinna na ma hai ba thabak nam to soi goi roi adani marum ta marum bino ina to kuda ka tawris nan sidai dai rangthawal gi sigi gambir singh maharaj gi lakho ka da fajjat ba se moi tawnu hai bana te da tawoi ba fajana permanent oina sajandana sigi kano dem college mamang da MBC search ki mamang da tawri ba damaina akoi gi movable store tawra kan da sana ba yon gera phi yon gera adagi sanga yon gera anything moi gi tawning ba business to buya ba ada sok fajaga ba highway gi senkol ai se da loina permanent sajalaga fi phata bakhar yanjan gani adagi second hand khar yan gani amma khar yan gani trakana pung thi hele adane sounding me horen to dio ne to dekhe sigi mamang gi ujik sem ko libase asisi sigi lisang heden segon number gi ahan ba pandam ho gi bani karor tarani thoi ga mamang da khoi kyang gi side rom da som da sem ko libase project si lisang heden eastern side phase 1 matang lakani masigi total project cost silpa crore tarani thoiga lakh madfu ma thoine any sigi makada masi loina si asom du thungna lakini somda
ꯍꯧꯖꯤꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯄꯥꯛꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯋꯥꯀꯤꯡ ꯆꯠꯅꯅꯕꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯃ ꯃꯌꯥꯝ ꯋꯥꯀꯤꯡ ꯆꯠꯆꯕ ꯌꯥꯕ ꯑꯍꯜ ꯂꯃꯟꯁꯦ ꯇ꯭ꯔꯥꯐꯤꯛꯅ ꯁꯣꯛꯑꯣꯏꯗꯧꯕ ꯑꯗꯒꯤ ꯁꯥꯏꯀꯜ ꯊꯧꯅꯅꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯦꯜꯊꯀꯤ ꯌꯥꯝꯅ ꯀꯦꯌꯔ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯑꯌꯨꯛꯇꯒꯤ ꯁꯤ ꯄꯥꯏꯕꯗ ꯆꯈꯥꯎ ꯌꯥꯗꯗꯅ ꯂꯣꯏꯔꯦ ꯑꯗꯩ ꯈꯔ ꯑꯃꯅ ꯃꯣꯏꯒꯤ ꯁꯤꯗꯣ ꯀꯥꯞꯄ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯤ ꯅꯨꯄꯥ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯃꯅꯤꯄꯨꯔꯁꯦ ꯅꯨꯄꯥ ꯌꯥꯝꯃꯛꯇ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨ ꯅꯨꯄꯥ ꯌꯥꯝꯃꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯨ ꯌꯨ ꯊꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏ ꯒꯨꯂꯤ ꯆꯥꯕꯁꯨ ꯍꯧꯔꯛꯑꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯐꯥꯕ ꯌꯥꯎꯔꯦ ꯅꯍꯥꯟ ꯀꯪꯂꯥ ꯄꯥꯡ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯔꯤ ꯑꯩꯈꯣই ꯀꯣꯂꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏ ꯍꯣꯠꯅꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯨꯠꯈꯤꯅꯤꯀꯣ ꯀꯣꯏꯍꯧꯗꯕꯅꯤ ꯖꯄꯥꯟꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯨꯕꯗꯒꯤ ꯖꯄꯥꯟꯗ ꯍꯧꯖꯤꯛ ꯃꯤ ꯂꯩꯔꯛꯇꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯏꯚꯟ ꯆꯩꯅꯥ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯆꯥꯏꯜ ꯇꯧꯔꯨꯕꯗꯒꯤ ꯆꯩꯅꯥꯁꯤ ꯍꯧꯖꯤꯛ ꯕꯦꯔꯥ ꯇꯥꯔꯛꯇꯅ ꯃꯣꯏ ꯍꯧꯖꯤꯛ ꯆꯦꯟꯖ ꯇꯧꯅꯅꯕꯒꯤ ꯄꯣꯂꯤꯁꯤ ꯂꯧꯔꯛꯏ ꯑꯃꯦꯔꯤꯀꯥ ꯉꯔꯥꯡ ꯍꯦꯛ ꯇ꯭ꯔꯝ ꯀꯥꯕ ꯀꯩꯗꯧ ꯌꯦꯡꯉꯨ ꯀꯟꯅꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐ꯭ꯂꯥꯏꯠꯇ ꯈꯔ ꯍꯥꯞ ꯇ꯭ꯔꯛꯇ ꯈꯔ ꯍꯥꯞ ꯁꯤꯐꯥꯏ ꯃꯌꯥꯝꯁꯦ ꯄꯣꯠꯂꯦꯟ ꯂꯦꯡꯍꯜꯂꯒ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯊꯥꯗꯣꯛꯁꯦ ꯍꯥꯏꯔꯨꯕ ꯕꯤꯔꯦꯟ ꯍꯥꯜꯂꯣ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯈꯟꯗꯣꯛꯎꯁꯦ ꯍꯥꯏꯔꯨꯕ ꯑꯩꯅ ꯕꯤꯔꯦꯟ ꯆꯩꯒꯤ ꯃꯌꯥꯝꯁꯦ ꯂꯩꯃꯤꯟꯅꯍꯧꯔꯣ ꯅꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯊꯕꯛ ꯇꯧꯁꯦ ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯇꯥꯗꯦ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯤꯒꯤꯗꯤ ꯇ꯭ꯔꯝ ꯉꯔꯥꯡ ꯂꯥꯛꯄꯒ ꯇꯧꯔꯤꯗꯨ ꯌꯦꯡꯕꯤꯌꯣ ꯍꯧꯖꯤꯛ ꯄꯨꯔꯥ ꯃꯥꯒꯤ ꯃꯦꯛꯁꯤꯀꯣꯒꯤ ꯋꯦꯁꯇꯔꯟ ꯀꯩꯅꯣꯗꯣ ꯁꯥꯎꯗꯔꯟ ꯄꯥꯔꯠꯇꯣ ꯑꯦꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯥꯔꯃꯤ ꯐꯨꯠ ꯈꯨꯗꯤꯡꯒꯤ ꯑꯥꯔꯃꯤ ꯊꯝꯃꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯄꯤꯛꯆꯔ ꯂꯩꯌꯦ ꯃꯤꯒꯤꯗꯤ ꯂꯤꯗꯔꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯃꯦꯔꯤꯀꯥꯟ ꯐꯣꯔꯁ ꯊꯥꯎꯖꯟꯁ ꯑꯣꯐ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯂꯧꯗꯕ ꯀꯟꯇ꯭ꯔꯤꯗ ꯃꯥ ꯋꯥꯔꯅꯤꯡ ꯇꯧꯋꯦꯕ ꯁꯤꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯂꯤꯗꯔ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯄꯣꯂꯤꯇꯤꯛꯁꯇꯕꯨ ꯀꯗꯥꯏꯗꯒꯤ ꯌꯥꯅ ꯆꯠꯂꯗꯤ ꯌꯥꯅ ꯆꯠꯄꯗꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯉꯛ ꯌꯧꯅ ꯄꯨꯊꯔꯝꯃꯤꯁꯦ ꯌꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩ ꯕ꯭ꯔꯖꯀꯨꯃꯥꯔ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯅꯪꯒꯤ ꯇꯤꯝ ꯑꯥꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯨ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯩ ꯉꯁꯥꯏꯗꯩ ꯆꯩꯒꯦꯅ ꯑꯃ ꯂꯥꯛꯄꯅꯤ ꯁꯤꯒꯤ ꯁꯤꯡꯖꯃꯩꯒꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯍꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯃꯥꯡꯗꯒꯤꯅ ꯁꯤꯕꯨꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯁꯥꯕ ꯃꯣꯏꯒꯤ ꯍꯥꯏꯋꯦ NICCLꯅ ꯇꯧꯔꯅꯤ ꯁꯤꯡꯖꯃꯩꯒꯤ ꯑꯞꯇꯨꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯆꯤꯟꯁꯤꯐꯥꯎꯗꯤ ꯔꯣꯗ ꯃꯦꯗꯤꯌꯥꯟꯒꯤꯗ ꯂꯩ ꯊꯥꯔꯤꯁꯦ ꯑꯁꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯦꯕ ꯍꯣꯏ ꯃꯇꯦꯛ ꯈꯔꯗꯤ ꯅꯪ ꯁꯦꯝꯕ ꯍꯧꯔꯦ ꯑꯗꯣ ꯂꯣꯏꯅ ꯊꯨꯡꯅ ꯁꯦꯝꯃꯛꯑꯣꯕ ꯁꯤꯐꯥꯎ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯁꯦ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯏꯝꯐꯥꯜꯁꯦ ꯁꯤꯇꯤꯁꯦ ꯀꯥꯏ ꯂꯣꯏ ꯈꯪꯕꯤꯕ꯭ꯔꯥ ꯒꯕꯔꯅꯔ ꯃꯃꯥꯡꯗ PWDꯗ ꯑꯩꯈꯣই ꯁꯤꯇꯤ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯇꯩ ꯖꯒꯥꯁꯦ ꯈꯤꯇꯪ ꯁꯨꯌꯦꯡ ꯌꯦꯡꯗꯦꯕ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯑꯩ ꯏꯅꯥꯎꯁꯤꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤꯁꯦ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯐꯣꯔꯦꯁ ꯏꯟꯚꯥꯏꯔꯟꯃꯦꯟ ꯃꯇꯦꯡ ꯄꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯀꯅꯥꯒꯤ ꯗꯤꯡꯀꯨ ꯔꯣꯗ ꯌꯦꯡꯕꯤꯌꯣ ꯗꯤꯡꯀꯨ ꯔꯣꯗꯀꯗꯣ ꯁꯤꯇꯤ ꯃꯥꯜꯂꯝꯅꯤ ꯐꯖꯅ ꯃꯦꯗꯤꯌꯥꯟꯗꯣ ꯎ ꯊꯥꯍꯜꯂꯦ ꯂꯩ ꯊꯥꯍꯜꯂꯦ ꯀꯠꯇꯤꯡ ꯇꯧꯍꯜꯂꯦ ꯅꯥꯜꯍꯜꯂꯦ ꯑꯗꯒꯤ ꯎꯔꯤꯄꯣꯛ ꯁꯥꯏꯠ ꯑꯗꯒꯤ ꯁꯒꯣꯜꯕꯟ ꯁꯥꯏꯠꯀꯤ ꯉꯔꯥꯡ ꯍꯥꯏꯕ ꯀꯔꯤꯕ ꯔꯥꯝꯖꯤ ꯄ꯭ꯔꯚꯨꯒꯤ ꯀꯕꯨꯏ ꯂꯩꯕꯗꯣ ꯑꯗꯨꯏ ꯃꯄꯥꯗꯨ ꯌꯧꯔꯕꯣ ꯈꯤꯇꯪ ꯃꯤꯟꯁ ꯁꯤꯇꯤ ꯂꯥꯏꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯃꯤꯁꯦ ꯅꯥꯜꯂꯗꯤ ꯐꯠꯇꯕ ꯂꯧꯊꯣꯛꯅꯤꯡꯗꯦꯕ ꯑꯃꯣꯠꯄ ꯂꯩꯔꯗꯤ ꯑꯗꯨꯝ ꯑꯃꯣꯠꯄ ꯍꯥꯞꯆꯟꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯥꯜꯍꯟꯁꯦ ꯑꯗꯨꯅ ꯔꯣꯗ ꯃꯦꯗꯤꯌꯥꯟꯒꯤ ꯊꯥꯔꯤꯕ ꯎ ꯂꯩ ꯃꯌꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯃꯣꯏꯗ ꯑꯣꯔꯗꯔ ꯊꯣꯛꯍꯟꯈ꯭ꯔꯕꯅꯤ ꯅꯨꯡꯇꯤꯒꯤ ꯏꯚꯤꯅꯤꯡ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯅꯣꯏ ꯏꯁꯤꯡ ꯆꯥꯏꯒꯗꯕꯅꯤ ꯁꯤꯅ ꯅꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯗꯥꯏꯇꯅꯤ ꯁꯤꯅ ꯑꯗꯨꯒꯤ ꯗꯥꯏꯇꯅꯤ ꯂꯣꯏꯅ ꯏꯁꯤꯡꯗ ꯆꯥꯏꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯁꯤ ꯁꯦꯝꯃꯒꯦ ꯁꯤ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯪꯕꯁꯤ ꯂꯪꯒꯗꯧ ꯃꯥꯟꯗꯕꯅꯤ ꯑꯩ ꯉꯔꯥꯡ ꯕ꯭ꯔꯖꯀꯨꯃꯥꯔꯗ ꯅꯍꯥꯟ ꯂꯥꯎꯕꯅꯤ ꯕ꯭ꯔꯖꯀꯨꯃꯥꯔ ꯑꯩꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯅꯪꯗ ꯃꯣꯠꯍꯧꯔꯤꯗ ꯅꯪꯗꯧ ꯃꯥꯟꯗꯦ ꯉꯁꯤꯁꯦꯅ ꯁꯥꯔ ꯌꯥꯅꯤꯅ ꯃꯦꯆꯤꯟ 2 ꯇꯧꯔꯒ ꯄꯨꯂꯪ ꯂꯪꯉꯝꯃꯤ ꯄꯨꯔꯥ ꯐꯨꯝ ꯉꯥꯛꯇꯅꯤ ꯂꯩꯔꯝꯃꯤꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯄꯨꯈꯨꯟ ꯐꯨꯜꯂꯒ ꯀꯥꯡ ꯃꯆꯥ ꯄꯣꯛꯐꯝ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯡꯉꯕꯅꯤꯅ ꯃꯌꯥꯝꯗ ꯐꯖꯔꯕꯅꯤ나 ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯤꯃ ꯐꯖꯅ ꯁꯤꯗꯩꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣই ꯈꯣꯡꯅ ꯆꯠꯅꯕ ꯂꯝꯕꯤ ꯁꯦꯝꯖꯔꯛꯀꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯀꯩꯅꯣ ꯇꯧꯅꯅꯕ ꯋꯥꯀꯤꯡ ꯆꯠꯅꯅꯕ ꯃꯐꯝ ꯑꯗꯒꯤ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯅꯅꯕ ꯃꯐꯝ ꯍꯥꯄꯛꯀꯦ ꯑꯗꯨꯒ ꯑꯣꯄꯟ ꯖꯤꯝ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯝ ꯆꯤꯟꯕꯅꯤꯅ
जिमगुम्बा करिगुम्बा सानबा ngamdabdo matekta open gymgumba hapa kana walking lakpa khopada khara health shiru adu gisu semgena yang kona plan tawjare ninga saigi akhoi sangbi do ningsang ninga da hayoge sangbi kaithel do paning mayam lo mo yaw ni na ba sangbi ka akhoi sangbi kaithel do soi sarani kai wa ga no ai su soi na thu ba matam da kaithel do sanana ba do ai ngasi dongni sida kari sanction kari kaino kara de kai to ya bano yenga jene process ko na to so ai sang wa ta na jarage aina mayam ha jening bese je khoina lamphel pat matam amagi lamphel pat matam amagi isano pi ma sida man to garan pat ki kombiro ning sange ya isai de le ni haram ni bani ado yaran pat to di pat oi de mina kara de kombiro ino Roy Hopton gare, Roy Punjan gare. Simple music. Rejuvenate tore. Yaran pal hinka music. Ado ai nei san pidu dai bane. Karam kan hinka le no. Hantak hinka bane. Ado BJP sarkar ne hinka bane hayu ko ne no. Ha? Khanga su pan BJP hai bane na party so. Amde khoi du da chok je bane na. Se Lamphel Pat ta usi simple is 640 crores. Au ta yeng biu ne. Nara akhoi honorable minister awangok chatlaga hi tonga chatpada mada paikhalai bu siek mayam tarai bu siek mayam anongba ising du pulang lang ne ado asi je ka loi khopsal le ramade hojik si ekar ni fu mani khopsal le ri court se le ma du court hek hang man nu da ahing ngo du thode ka do mayam gi dam ka sem go do mayam gi dam ka sem go do ai gi ro si bo biren le ro go do jaga ro si bo akhoi bi soje ka samoi le ga do mayam gi ni Asigi Lamphel Pat se leibane hoji time bande sing chawba handagani uri bok te sing thumma handagani time bande sing chawba handagani adu adai da akhoi aina sagi awon balakani kano yauri asisu Lamphel gi sisu khoi sumaina water body du leira matung da boating ga thada dore thong sumai sa doi ni thong se khoi gi sumaina akon bodo thong adu sarka na makha da hi lan doi pura noina project ko grabani adu ga khoi gi live akhoi manipuri sing live le rakri se pile dana armed forces special power ki makha da imung jang na tanghan na haido ga phu ga kaw ga net pa ga phara ga hat pa ga taw ga adu ki live ni na koi lakis bhatia jana party akhoi ki sarkar si lakne umang da nungdang pung taruk ka sapangam naram brane pesa puru ninsing dio kaw yam thuna kaw gono thuna mo awa lakani ko Sigi poche mayam hai kawe. Akhoi ki sarkar na 2017 da lakne da mayam evening pung manga taruk ka sorok ta sapangam naram brai ba. Lupa lising manga phikaw da hakki bada nipa do halakpura halakta bra yum da. Adu gumba phibam do dagi porak khilo change ne. Ngasi lakse. Aduna ngasi di police mayam ji usit trem ta Police mayam jai na hai people friendly ho noi khara mayam ko no hai ro de ji police ni mo am ram mi jin na public no police ho ra khara adu su to gum se ai na hai ji di police ning ga khoi na hai ba public friendly ho yo police khoi le se public ki dam te ne adu ki do ai na go to hills go to village da tor ka na mayam interact ta una le adai di police ning ye bo praja ai di ma khang nei eta yani na dum Prajano police ko khale ho jik tawis aduna police in the moral down to re bro adu je hanai do mo ga bro bo aduna ekhoi bhap ta min nabam sange adu mayam sing kanse means forest kanse uma yan bada nupi masa ma Valentina sing biram gani aina social media do 2019 Magi uduma mana school chalu ga halakpa anda magi udu lambi do pakthok pagi yan le ramadu da nupi masa do na kapdo udu tawra kana mana kap law bodo ai ubu de ge ai kodak mi thara kawraga ai ma je akhoi ge Manipur Green Mission na ama launch or ma je koi na ambassador na happen Valentina mission garo madu dagi Manipur Green Mission na Manipur pumada uwa thabagi momentum ama tawne do upai leite mi ne phatra di kana na upai le adum
jungle puna musi yan thalla popi thaba ngarang tawri ko nene popi yan that pasal ubo ka da gari thugai rei do ase cycle si dane mokhoi sidai da ishor ning bagi ishor di ning ni hai karam ishor no ning ni do khane dar thaba ya ba ishor se karam bano isu bhat ka de popi thar kana mayam da pijene ya ba ishor se kari ishor no moine ning ni do forest puna mo loina u puna mo yan thale nong tar ko da uji ising da dre lok pe ising jelak ka do ising jelak re ba leibak oina leinang oina tare ba leinang oina taram na ture loina pukale uji singdagi nong oina che u wa mayam hor ka da nong tara ka da tamna subsal laga leira ka da khadar ka da bane ba matang gi oina tamna turen da pat da khong da ado uji ki u du leitramina direct taramna leibak popi thabagi sor laure har chale adagi moigi har ju keno ni ne khoi lou jai na bu de urea hachal min nga sai soil mayam do loina sor laure adu nong tara kana madu plop leibak oina kin thare adu turian kar gi loi phulai se aduna akhoi yam na section da ya aduna ne aina mamangi tahi 2020 adwai jagi aina leinunggi sing senadaba yaroi na aina leinunggi sing hutpa hoben minor irrigation ni makha koi more than 500 drilling pumps ground drilling pumps hut kharba adu manung da 500 to gi manung da khara ma function to ga ising phangba yawi ising phangda yawi adu bu hoje green revolution tawse rabi crop thari mayam center ngara ai Facebook da yengbiyo at the Paksana, Alu, Hawaii, Hangam, Paksana Tahale, though high the Kradagi, Nasagi Quena, Pam Toruka or ground the sing Hutpudo, Madu Torota Weber. Adunai, Mayam Nina Pilto Ganing was say. I quigilam de Quinakan, the Nila the Kaloi. I quigilam de Quinakan Gilabo. Aduna, I couldn't as if I cut the rabies the Mayam, Warubigano. खरा सोप खोपल यारकने मदु प्रजा मियाम wi damtani khallaga aikhoibu ngakpiyo ising isau thoi du karigino hada ising isau ahum lok thoi hoi akhoi gi technically akhoi gi engineer singi akhoi gi bureaucrat singi akhoi gi politician singi yamna selfish oiba only contract oriented oiba mindset vision yaudaba kaya tawrambadagi sing job thon da basnate say example naganala sigi the chele ibo water bulum je kaya no isi madugi parga tap to yaw no white to yaw no sing do chele magadi ekoi sing thumoe matakta adagi lakraba kendra ani hungi sing jipulap lakhada basi naganala ina suk pier ga makum kumjalaga manunga thamure adu aina terminology में use हुई contract oriented development है मागी मिथिका पीना मोहन रखता ये नगी बदगी सोई रोई थुगाई तो दिंगम पोते जो कोई अदो खर थुगाई रखता सेम दे हो रही लंबी दोजे मैम ना वाना रिब लंबी concrete road लानी वागो डर कोई पीक रहे 3,300 crore ki concrete roads, cemented concrete roads. Sahi yang kai sem dobe agani. Masigi lambi je sem matam da sem hor pokan da khongban da dukan sajan biri ba kangbu lambi da encroach or ga yum sajan biri ba kangbu kitang di sorok pe ma do waru bino lambi ba je khajana sem hoje khong khajana tham hoje drainage jaw kan hen ta kisa cement ka ki rosi lakho matam da koi zakat phunu hulani lai korma ki puja tawrani sanction nungsan wa ur people loi kabani akoi kan na hona jari lai ba thiba thau dok se thong na akoi mayam am su hingda ba ya da bani na mayam am su mang sa ta ba ya da bani akoi kan hona jari ngana mai kai no da sat podo nungai te kombi da sat podo angang sing relief camp da lai bodugi wa ta boda moi mai thong boda phane am no honor ga su yum mai si yum ni do
ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯂꯩ ꯃꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯝꯃꯤꯈꯩ ꯑꯌꯥꯝꯕ ꯌꯨꯝꯗ ꯆꯪꯍꯟꯕ ꯍꯧꯈ꯭ꯔꯦ ꯃꯤ ꯌꯨꯝ 2,500 ꯃꯌꯥꯗ ꯌꯨꯝꯗ ꯆꯪꯕ ꯊꯤꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯤꯡꯗꯣ ꯃꯣꯏꯗ ꯑꯌꯥꯝꯕ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯑꯗꯒꯤ ꯀꯝꯄꯅꯤꯁꯤꯡꯗ ꯊꯕꯛ ꯍꯥꯞꯄꯤꯕ ꯃꯣꯏ 200-300ꯒꯤ ꯃꯊꯛꯇ ꯊꯕꯛ ꯍꯥꯞꯄꯤꯈ꯭ꯔꯦ IDP ꯃꯔꯛꯇꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏꯗ ꯑꯩꯈꯣꯏ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯅ ꯃꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯟꯊꯣꯛ ꯂꯩꯍꯟꯅꯕ ꯉꯔꯥꯡꯃꯛ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯂꯩꯇꯦꯅ ꯑꯩ ꯈꯨꯗꯛꯇ ꯂꯥꯎꯊꯣꯛꯑꯝꯃꯤ ꯑꯦꯚ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯅꯥꯛꯇꯨꯗꯩꯗ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯁꯥꯇ꯭ꯔ 5-10 ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯕ ꯖꯒꯥꯁꯤꯡ ꯈꯨꯗꯛꯇ ꯁꯥꯕꯤꯁꯤ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯁꯥꯅꯅꯕ ꯍꯧꯔꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯕ ꯇꯥꯏ ꯑꯗꯨꯕꯨ ꯂꯣꯏꯅꯅ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯑꯋꯥꯕ ꯂꯩꯔꯤꯕꯗꯨꯗ ꯑꯗꯨꯝ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯗꯩ ꯃꯌꯥꯝꯒꯤꯁꯨ ꯂꯝꯕꯤ ꯌꯥꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯄꯥꯏꯈꯠꯆꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯉꯝꯃꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯝꯐꯥꯜ ꯔꯤꯚꯔ ꯁꯦꯝꯃꯛꯑꯅꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯔꯤꯚꯔꯒꯤꯁꯨ ꯉꯁꯥꯏ ꯕꯤꯁꯣꯖꯤꯠꯅ ꯍꯥꯏꯈꯤꯕ ꯃꯥꯏ ꯑꯦꯔꯤꯌꯥ ꯈꯛꯇ ꯄꯜꯂꯝꯃꯦ ꯀꯣꯡꯕ ꯈꯛꯇ ꯄꯜꯂꯝꯃꯦ ꯃꯥꯁꯨꯕ ꯚꯣꯠ ꯈꯣꯝꯃꯤꯅꯦ ꯃꯥꯏ ꯀꯣꯡꯕꯒꯤꯅꯦ ꯑꯗꯨꯅ ꯏꯝꯐꯥꯜ ꯔꯤꯚꯔ ꯀꯣꯡꯕ ꯌꯥꯎꯅ ꯃꯌꯥꯝ ꯑꯃ ꯀꯌꯥꯅꯣ ꯄꯩꯁꯥꯗꯣ 80 60 ꯀꯔꯣꯔ 60 ꯆꯪꯅ ꯕ꯭ꯌꯨꯇꯤꯐꯤꯀꯦꯁꯟ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯃꯃꯥꯡꯗ ꯆꯠꯂꯤꯗꯣ ꯀꯪꯂꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯃ ꯁꯦꯝꯃꯤꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇꯨꯗ ꯂꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯃꯛꯀꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯦꯛ ꯈꯔꯗ ꯒꯥꯔꯗꯦꯟꯒ ꯑꯣꯏꯕ 86 ꯀꯔꯣꯔꯒꯤ ꯏꯝꯐꯥꯜꯒꯤ ꯂꯥꯛꯑꯦ ꯀꯣꯡꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜꯒꯤ ꯃꯊꯪ ꯔꯤꯚꯔꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝ ꯄꯥꯏꯈꯠꯂꯛꯅꯕ ꯇꯧꯔꯤ ꯂꯦꯛ ꯃꯌꯥꯝ ꯑꯃ ꯑꯃꯨꯛꯀ ꯂꯦꯡꯕꯤꯌꯣ ꯀꯩꯅꯣ ꯋꯥꯏꯊꯧ ꯆꯠꯄꯤꯌꯣ ꯋꯥꯏꯊꯧ ꯄꯥꯠ ꯃꯅꯨꯡ ꯊꯪꯕ ꯄꯥꯠꯇꯨ ꯄꯨꯡꯂꯪ ꯂꯪꯉꯕꯅꯤ ꯁꯦꯡꯗꯣꯛꯑꯕꯅꯤ ꯐꯖꯅ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏ ꯍꯤ ꯊꯥꯗꯗꯧꯔꯦ ꯑꯆꯧꯕ ꯍꯤ ꯁꯨꯝꯕ ꯁꯤꯗ ꯐꯝꯃꯤꯕꯁꯦ ꯁꯤꯒꯨꯝꯕ ꯍꯤ ꯊꯥꯗꯗꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯁꯤꯗꯒꯤ ꯆꯠꯄ ꯀꯥꯟꯗ ꯏꯆꯥ ꯏꯁꯨꯁꯤꯡ ꯄꯨꯔꯒ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯀꯣꯐꯤꯒ ꯊꯛꯄ ꯌꯥꯕ ꯆꯥꯒ ꯊꯛꯄ ꯌꯥꯕ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯆꯥꯁꯤꯅꯦ ꯀꯥꯏꯁꯨ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯕꯣꯠꯇꯨꯒꯤ ꯃꯊꯛꯇ ꯆꯥꯕ ꯌꯥꯕ ꯕꯣꯠꯇꯨ ꯌꯧꯔꯕꯣ ꯀꯔꯝ ꯀꯥꯟꯗ ꯃꯥꯔꯆ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯍꯤꯁꯤ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯤ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯇ ꯍꯧꯖꯤꯛ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯍꯧꯖꯤꯛ ꯀꯟꯅ ꯇꯦꯟꯗꯔ ꯇꯧꯔꯤ 80 ꯀꯔꯣꯔ ꯃꯨꯛꯀꯤ ꯂꯣꯛꯇꯥꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯇꯧꯗꯣꯔꯤ ꯊꯥꯏꯂꯦꯟꯗꯒ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯕꯣꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯁꯨꯠꯀ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯄꯦꯔꯥꯒꯥꯏꯗꯔꯒꯤ ꯇꯥꯏꯞ ꯑꯗꯨꯒꯤ ꯄꯣꯠ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯦ ꯁꯦꯡꯁꯟ ꯂꯥꯛꯑꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯄꯣꯖꯦꯜ ꯊꯥꯔꯒ ꯗꯤꯃꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯡꯁꯟ ꯂꯥꯛꯑꯒ ꯊꯕꯛ ꯍꯧꯗꯧꯔꯕꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯅꯤꯄꯨꯔꯁꯦ ꯀꯂꯝꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕꯅꯤ ꯃꯁꯤ ꯀꯟꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯃꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯐꯦꯟꯁꯤꯡ ꯈꯥꯖꯦꯅ ꯂꯥꯎꯔꯤꯕ ꯈꯥꯕ ꯍꯧꯍꯜꯂꯤꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯁꯦꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯇꯧꯔꯒ ꯈꯟꯗꯣꯛꯄ ꯍꯧꯔꯤꯕ FMR ꯔꯤꯒꯨꯂꯦꯠ ꯇꯧꯒꯗꯕꯅꯦꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯝ ꯔꯤꯒꯨꯂꯦꯠ ꯇꯧꯒꯗꯕꯅꯦꯅ ꯇꯧꯔꯤꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯃꯤ ꯃꯌꯥꯝꯁꯦ ꯀꯟꯅꯅꯕꯅꯤꯀꯣ ꯕꯤꯔꯦꯟꯒꯤ ꯅꯠꯇꯦꯀꯣ ꯕꯤꯁꯣꯖꯤꯠꯀꯤ ꯅꯠꯇꯦ ꯁ꯭ꯌꯥꯝꯒꯤ ꯅꯠꯇꯦ ꯁꯤ ꯈꯛꯇꯪ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯅꯕ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯑꯗꯨꯒ ꯀꯤꯌꯥꯝꯒꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯇꯩ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯈꯔ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤ ꯈꯤꯇꯪ ꯅꯣꯏ ꯌꯥꯝ ꯏꯐꯦꯛꯇꯤꯚꯂꯤ ꯋꯥꯔꯛ ꯇꯧꯔꯤ ꯑꯥꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯨ ꯕꯠ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯇꯤꯒꯤ ꯔꯥꯎꯟ ꯑꯀꯣꯏꯕꯁꯦ ꯂꯣꯏꯅ ꯑꯗꯨ ꯎ ꯀꯪꯉꯒ ꯂꯩꯕꯗ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯊꯥꯛꯁꯦ ꯅꯍꯥꯟ ꯑꯩ ꯕꯤꯔ ꯎꯔꯤꯄꯣꯛꯀꯤꯗꯨꯗꯒꯤ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯍꯟꯊꯔ ꯂꯥꯛꯄ ꯑꯗꯩꯗ ꯁꯣꯝꯗ ꯀꯩꯅꯣꯒꯤ ISTBꯒꯤ ꯑꯗꯣꯝꯗ ꯂꯩꯕꯗꯨꯗ ꯎ ꯀꯪꯉꯦꯕ ꯃꯌꯥꯝꯗꯤ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯔꯒ ꯐꯣꯔꯦꯁꯀꯤ ꯀꯥꯡꯕꯨꯒ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯍꯥꯏꯕꯗꯒꯤ ꯃꯣꯏ ꯆꯠꯂꯒ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯈꯣꯠꯂ ꯇꯧꯕꯗꯒꯤ ꯀꯪꯉꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯆꯠꯄꯗ ꯈꯔ ꯌꯦꯡꯕꯤꯌꯨ ꯂꯝꯕꯤꯗ ꯀꯩ ꯇꯧꯒꯦꯁꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯊꯥꯒꯠꯅꯁꯤ
ꯑꯃꯣꯠ ꯑꯀꯥꯏ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯄꯒꯨꯝꯕ ꯀꯩꯗꯧꯕꯒꯨꯝꯕ ꯏꯁꯤꯡꯗ ꯐꯨꯟꯖꯟꯕꯒꯨꯝꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯃꯤꯟꯅꯁꯤ ꯑꯗꯣ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯖꯔꯒ ꯅꯦꯆꯔꯅ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯅꯤ ꯅꯦꯆꯔ ꯁꯤ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯈꯪꯉꯀꯥꯟꯗ ꯅꯦꯆꯔꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯕ ꯇꯧꯁꯦ ꯅꯦꯆꯔꯕꯨ ꯑꯩꯈꯣꯏ ꯉꯥꯛꯁꯦ ꯀꯟꯁꯦ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯖꯥꯏ ꯍꯤꯟꯗ